Image Paodam yeng tabiri basingbu ahan mamaktada Binita na taram na usa bagaloyana kurumjari. Hojik Paodam asigi maroy pau pijari. Hokiba pung kunmari da stay asida miyo isani ni pum doi COVID-19 positive oiba thengnakre. Sekiba migi masing na marfu sukre. Jiri district ta pung nipu nipangi ban kaukre loyana. India da hojik paubada COVID-19 positive oibagi masing punna lak yang kaitare lising nipu mari chatruk mawdraum doi yaukre. Hojik mapungoy Paulo Birasi. Hokiba pung kunmari asida Jennings da Imphal East district tagi sahi humdra manga suraba nupa ama amadi Thobal district tagi sahi nipu suraba nupa ama punna miyo ani COVID-19 amaram oraga laikidabadagi Manipur da laina asna siyan kiba migi masing marfu sukre. Stay asida hokiba pung kunmari asida general population nagi miyo isani nipu humdoi Central Armed Police Force CAPF tagi personnel taruk apunba miyo isani nipu mapan Nauna positive oiba thengnare. Nauna positive oiraba general population gi miyo sing adu Imphal West district tagi miyo marfu taret, Imphal East district tagi marfu nifan, Thobal district tagi ahom, Bisnupur district tagi tara taret, Chandel district tagi miyo ama, Senapati district tagi miyo ani, Chuchampur district tagi miyo kuntaruk, Ukhrul district tagi miyo mari, Tamenglong district tagi miyo tara, None district tagi miyo mangani, Makhoi sani ni pum do asigi manungda mapandi mapandagi halakpani ataina local ngagtani positive oiraba sing lokhotlaga covid care facilities sing phangan bagaloyana lokhapam thokpa medical precautionary measures sing lokhotle aduga haukiba pung kunmari asida miyoi chang kunithoi su discharge tauki makhoi CPF tagi taruk home isolation dagi ama rims tagi taret lamboi khongnang khong dagi tara nithoi UNACO dagi tara taret None dagi tara manga sadabawana mandop dagi ahom Kaksing dagi taret RD wing dagi mapan TK Ukhrul dagi tara taret Jiribam dagi ama Lamding dagi tara mathoi Thobal dagi tara mari JNB Chandel dagi anini Hojiki oina stay asida punba COVID-19 confirmed case lising tara nithoi samri marfu mapan sukre recover tawkibagi masingna lising mapan satruk supna mari aduga active case na miyo lising ani sanipan supna manga leiduna stay asigi recovery rate chada 13.9 da leiri Kaksing district king ase nungtil pungani phawda laikiba COVID-19 update report ki matungina district ase apunba COVID-19 confirmed case sahum humdra mari shukre haukiba pung kunmari asida akaknaba travel history leitaba general population agi miyo ahum nauna COVID-19 positive oiba thengnaki district asida COVID-19 amaram oiraga miyo ama laikidre discharge tokibagi masing asani marphuni aduga active case na miyo mawdra mari leiri containment zone oina lauthokraba mafamna tarukni Kaksing district active case lairiba miyoi mawdra marigi manungda kuntra tareti COVID care center kaksing na thamli ataina tongan tonganba COVID care center singa thamdana layengli loyana district asigi apunba miyoi lising manga sahum kunithoi gi sample lauduna RT-PCR test tongnaba thabada miyoi lising manga sani humphum doigi test result lakle miyoi yankhai mapan gina lakadaba watli haina reports na makhatari Manipur ke hanagi Kaf and PD Minister Oramlaba Langthabal SG MLA Karam Siamna hai BJP na luching liba sungsina balengas da Kaf and PD ke Minister oina sahi ahum makai thopurambada napsa gi seng Manipur ge oina thama phawba kandana miyang yenthokpam thokpa seng sing yenthokki wafam asing ase Imphal da nungtigi phongba pause kharada mahaki maramda phongba paugi matangda sengdokpo oina ngasi Chajing Mairen Khul Community Hall da pangthokiba paugi maphamda MLA Karam Siamna phongdokibani Mahakna hai napsa gi sakthung asi hana mamangda sada yankaidagi hena piba ngamlamde adubu mahakna MLA oiduna Kaf and PD gi minister oina pham paibadagi di sada humdra manga dagi marfu phawba miyamda phanganba ngambaga loyana sengi sakthung asi watanaba regional office amasu state asida hangba ngamle masigi mathakta napsa gi subsidy yawba seng India government ki union minister Kaf and PD Rambilas Paswan ta telephone ki kuthangda wari chanaduna pibinawa haibadagi madusu lokthaba ngamle seng singthok singsin tawriba transporter contractor singi pithoktana leiba sempham su pithokpa ngamkhre haina
MLA Karam Siamna Pongdokpaga loyana hauze Cabinet PDG Minister Oiribanasu Seng Watanaba Honarakani amadi afaba thabak kaya tawrak crore kumapan subsidy lawbagi process almost lairabani lawbang amoyo adai sing chak hena lawbang amoyo percentage 87% di suna nawa in demand tawramabani aduna adi atam karatang ani Manipur state ki praja gi seba tawringa da thamoi singna seba tawbo ngam gibado madugi nuai jaba koida sauthok seba phaujari ngasi nungthel jiri development organization JDO jiri bangi office ta pangthokiba pawgi phamada matam kuina jiri bam district sigi ucha tholda leiriba district hospital sigi watliba doctor sing staff amadi khusu khulai suna thambiyu haiduna lengakta haijaduna lagliba sibu tabidaba sida penda phongdokpo oina jiri bam district asida ngasi ahing nongyai pung 12 dagi tang mapan amadi taragi lonaba ahing pung 12 phawba pung nifu nipan total ban nauna semkiba jiribam district hospital monitoring committee jiribam convener N Sadanandana paumi singa unaba amada lauthokre mahana makhata na haikibada jiribam gi miya amadi CSO singna matam kuina hospital asigi watliba sing PBU haiduna laklabasu jiribambu atopa amagum khanbiduna leire jiribam gi hospital da transfer torakpada ngariba doctor phawba atopa district singda hek pithokiba watliba marak asasu atai district singda puthokpa sigumba kayasi ngasi phawba khangduna leiba ngamlaktabadagi tangai phadana khongjang ngasi laurakpani Manipur government atho matamda thabak oina taroktrabadi pungni phuni pangi matungda jiribam imphal lambida economic blockade su tawgani haina pawgi mifam aduda phangdokhi ban tawringa asida lambida gari chanbiganu adubo essential service sing asidi komthokani haina makhatana su phangdokhi akoina hanjal su presta haijare aduga miyam khangno jo haijare asi thagi bisingi matakta aduga lebaki minna pung yongno bakar haijagra bawda action amatta lobirakta reply amata laktabana maram moidana akoi hai khoi ngasi haibidi tang taret asigi ga aduga tang nipan ga lona bagi ahingi noyai pung baro dagina akoi tang mapan amadi taraga lona bagi ahingi noyai baro phawba haibidi pung nifu nipan ase aikoina jiribam ban district level Nasa Mukta Bharat campaign committee Thaubalna Sinduna prevention of substance and alcohol abuse haiba hiramda ngasi master volunteer singda training pikre Bharat lenga ke Ministry of Social Justice and Empowerment ki pautak matungina Thaubal district sathariba Nasa Mukta Bharat campaign ki manung channa ngasi gi training asi pangthokpani training adu hodopagi tharamda athaw mitung langwaron pibada Manipur University ki retired professor N Mohendra Singhana phondokibada Naharol haibasi mama mapagi di thawaini aduga jati gi di yumbini afaba tungi yumbire lama ohenbada Naharol singasi energetic enthusiastic alert amadi creativity gi gun sing chanhanba tangai fadabani adubo hairiba gun singasi aikhoi hojiki Naharol singasi da amata yauraktaba si laibak thibani masi mayai kaba sinjak sing sinarakpadagi oirakpani maramasna aikhoi gi Naharol singbo mayai kaba sinjak tagi ngathokna thamduna Tinjang kaijang dana thamnaba master volunteer sing amadi aikhoi khudingmaki thaudang lei haiki imong gidi mapang ma gidi thawai de jati gidi yubi de kayo imong gidi se thawai wari ko jati gidi yubi wari ko atung ga yuching do ngasi di energy lekre alert wai de enthusiastic wai de creative wai de maram di shama yam sing do ina ma se gela na achung ba akoina tawbela thaliba thawak yam singa to mo du bateng lor tawbela thalib India pumbada October tang anidagi nipan phawsa thariba humputaruk suba wildlife week thoram Manipur government ki forest loisangi miyang makhada Chandel forest division sinduna awareness campaign amangasi Chandel district ki manung chana laiba Jaupi village ta pangthokre sustaining all life on earth haiba theme da pangthokiba ngasi ki thoram aduda DFO Chandel and Ganesh ACF Chandel SL Niang Tihan Hoi MSA amadi additional SP Chandel Justin Khongsaina athoiba mitunglen sang oina saruk yaki tharongi matangda Khetrimayum Brozen Inspector Wildlife Crime Control Bureau na wa ngangladuna hai aikoina aikoigi akoibada leiriba lamlaki sausek sing hatok pibana aikoigi mahusagi leijaramba ainga sai khalasi noma gi kaitharaglibani honglakliba ainga sa asigi
ꯀꯥꯏꯊꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤ ꯃꯇꯝꯗ ꯀꯔꯤ ꯑꯣꯏꯍꯧꯒꯗꯧꯔꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯔ ꯈꯟꯊꯕꯤꯔꯒ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯈꯟꯗꯨꯅ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛ ꯍꯥꯠꯄ ꯂꯦꯞꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯎꯆꯦꯛꯁꯤꯡꯁꯤ ꯄꯦꯔꯥꯀꯤꯠꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯝ ꯎꯏꯀꯣ ꯑꯩꯅꯀꯣ ꯃꯁꯤꯃ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯌꯥꯝ ꯊꯣꯏꯅ ꯃꯁꯤꯅ ꯃꯄꯥꯟ ꯂꯝꯗ ꯃꯁꯤꯃ ꯊꯥꯗꯣꯛꯄꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯗ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯔꯤꯁꯤꯅ ꯃꯌꯥꯝꯒꯤ ꯀooperation ꯑꯃꯈꯛ ꯗꯔꯀꯥꯔ ꯂꯩ ꯃꯔꯝꯗꯤ ꯑꯩꯈꯛꯅ ꯇꯧꯔꯤꯕꯁꯤ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯃꯌꯥꯝꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯅꯦꯆꯔꯕꯨ ꯀꯥꯏꯍꯜꯂꯦ तसेंगा मणिपुर नेचर असुब साना सिंह अखोना लोइना हातोप तारगदि मणिपुर नेचर सिदा अहोम मयाम लाकनी मसिना मणिपुर सिदा डिजीज मयाम पोलप याई साब हिंगलकनी इकोलॉजिकल बैलेंस कायरकनी ngasi tharam aduga mari lena DFO Sandel and Ganesh na mahaki warol piraduna hai village customary law amadi land of the law ga sayat na bakhara lei masida forest department ki maikai dagi athing bakhara lei masigi solution purake hairabadi government forest department amadi khunja singa gi marakta wari chanaba ama mathau tai masigi dama ngasi mafam asa laklibani forest ta sa tanba pumthing thingle haiba natte customary law gi oiba khak natana hobby oina sa tanba pumthing thingba asna sa tanbagi chang khara makhaidi hanthanba ngamgani haina phongdokhi. There should be a dialogue between the forest department, the government of Manipur and the villages. That is why we are here. Whether I would not say that completely we should ban hunting, okay, but there are solutions in which we can reduce hunting to a very marginal level. And then there are some people who do hunting for hobby, hunting as a hobby. That kind of a hunting can be completely eliminated if village chief are ready to preach upon their subjects. That is one thing which I would request you, as well as the religious pastors as well as village chief can come together and make some awareness among the village people to reduce upon hunting. When it is necessary, that's a different story. But law of the land says complete prohibition. I'm not going deep into that because I also understand the customary rights say something else. So I respect that as well. Sanilo Youth Club Khangabok Part 1 na BJP Manipur Pradesh ki former Vice President T.S. Jadumani ga khusam na sinduna numinini subnathagdaba social service kam tree plantation program amang asidagi Sanilo lekai gi akoibada pangthokpa hokre ngasi odokpa numita Sanilo lekai asing amphang kayada hayeng u thanabagi dama lekai gi maira paibi kaya su saruk yaduna paksanna sengdokpa hokre loyana lekai gi cremation ama sanaba jaga su khangdoktuna mafam adugi akoibasu sengdokre Khangabo Part 1 ki Pradhan L Malamadi T.S. Jadumani na lekai gi cremation si athong matamda saba horagani haibagi damaksu Pradhan amadi Jadumani bu lekai club amadi maira paibi singna apenba phongdorakli Tengnopal district ki manung chanba Maring community na khundaba Kharau Khuno village ta layong khangdana sandang kaya siba yaure ngasi phawada sandang taragi mathakta sire mari lenaba department athong matamda meyeng sangbiyo haina Chandel District Animal Farmers Welfare Union gi President K. Prakash Maringna Phongdorakli. Sikraba Sandangasi Masada Nabagi symptom amata utte hairi K. Prakash Maring President District Animal Farmers Welfare Union na media da phongdokpada matam chana leina sidagi ngakto hogdragadi Tenopal District ki manungda leiriba sandang mutkiba yana leire haiki. Jiribam district asigi Babuparada leiriba PWD ki guest house asi mamangi Congress government ki matamda matamadigi work and transport minister Dr. K.S. Ratan Kumar na ing kumjali singani tarahumdagi February ki tang tareta Jiribam miyam da sangaduna sinakibani PWD ki guest house asigi awang thangmada leiriba foundation store asida iriba asigi mathakta hozik paliba BJP led government asina minority affairs department ki makhada foundation stone for constructional model residential School at Jiribam under PMJBK led by Sri Nongthombam Biren Singh, Chief Minister Manipur in presence of Asabuddin, Honorable MLA Jiribam, AC on 20th August 2020 implemented by Mobet Manipur Haina Thaduna Leirambasida MSF District Committee Jiribam na angakpa pokre amadi ngasi ayuk yengsinba chalu matungda amuk nungthilda lokthokre haina ngasi nungthil MSA ki office da President A Rajib Maitaina Paumising da Phongdorakli Makhatana haikibada sigumba hana foundation stone yungduna PWD guest house haiduna inauguration power tawraba amadi Sijinaraba sida model residential school at Jiribam under PMJBK led by Sri Nongthombam Biren Singh Chief Minister Manipur ki foundation stone si plastic paper amada iba mana tawramba
thawong asi MSF na nungaite hairaduna asigumba tahonjaningde aduga model residential school jiribamda sagani hairibasi taramna oi tawbadabu mafam kadaida amadi karamba mawngda sagadoribano haibadu mari leinaba authority na sengdokpirau haina phondarakli Paugi Mafamaduda Sabir Ahmad Working President Amadi A. Ratan Singh General Secretary Su Saruk Yaki. Model Residential School at Jiribam led by Honorable Chief Minister of Manipur Amadi in the presence of Jiribam Gi Honorable Sar Asawun Haina Thaba Adugumba Foundation Stone Duga Napsalamba Himnaji Maramaduna Haiva Napsali bisi kari karamba ongda napsin mano amadi hairiba PWD Guest House Foundation Stone asi 2009 da khoi yunglamba adum foundation stone asida anauba foundation stone gi mongda napsan duna thamam basi tasena laibak thibani amasung mafam sade hadana Manipuri Student Federation MSF District Committee jiri bangi makedagi ningsingjari Youth Union Club YUC Kaksing Wairigi Maruiba Thodang Lobiramba Kaksing Wairi Sagwaijam Parengdagi Moirangthem Birbahu Singhana Ikhang Khangaudana Saliba Tha October Gitang Ahumda Lekidabada Club Asigi member Kudimakna Hainingai Leitana Awaba Phongdokpaga Loinana Leikidrabagi Imung Manunggi Awabadasu Saruk Yarakli Aduga Leikidrabagi Atamana Iswagi Amphangda Ingna Sikna Leirunabagidamagtasu Club ki member Singna Thongni Jarakli India da COVID-19 laisatagi phakibagi sang chada marfu manga yaure lebak asa pung kunmargi manungda miyoi lising marfu nithoi sani subna ahum laina astagi phaki aduga anoba positive oibagi masingna lising humdrani thoi subna nifu mapani phakibagi apunma masing lak yangkhai taret lising nifu mari chatuk mugdraum da yokre phakibana active case ta lairiba singdagi saruk taruk dasmi ahumani hele Maharashtra Odisha Chhattisgarh Karnataka Andhra Pradesh Tamil Nadu Kerala Uttar Pradesh West Bengal amasung Delhi na singba state sing asida sada humdra manga gi sangda phakre Maharashtra khaktada miyoi lising tara taret lom leina astagi phakre hairi Prime Minister Narendra Modi na chair lawduna phangkiba Union Cabinet ki meeting na India amasung Japan ga gi marakta cyber security gi matangda Memorandum of Cooperation MOC ama khuyek pinabada ayaba pikre MOC asna technology gi lamda lebak ani thabak kya tominagadori Open, interoperable, free, fair, secure, and reliable cyberspace environment sagatpada amadi internet pu promote taunaba lebak anina thabak tauminagadori hairi. Odisha gi Bhubaneswar da laiba Indian Oil Corporation gi petrol pump amada mai jalakpagi thodokta miyoi nipan sokre asokpa singadu SCB Medical College and Hospital Katakta admit tokre miyoi ani gi di phibam luri haina Capital Hospital gi director LD Shahuna phongdokre thododui matangda SPSS Sarangina Pondokibada Ikogi Aham Lakokiba Kongtangdi Atay Petrol Masung Diesel Tana Yaraba Tang Singda May Warak the Nabahonabani SBS Sarangina Haikibada IOCL da Kangan Kre Madagascar Minister Nabin Panek na Soklaba Singilayang Mal Punama State Government Putokani Haiki Hauziara Bada Marapa Mukana Pijari Hokiba Pung Kunmarida State Sadamio Sanini Pum Doi COVID-19 positive Oibatenga Kre Sekiba migi masing na marfu sukre. Jiri district ta pungni puni pangi ban kaukre loyana. India da hauzik phawda COVID-19 positive oibagi masing punna lak yangkhai taret lising nifu mari chatruk mawdraum do yokre. Ngasegidi Paodam pijaba matang solution jare miyang tabiri basingbu kurumjari.